ꯊꯦꯝꯕꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯊꯥꯖꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯇꯞꯅ ꯆꯠꯈꯤ꯫ ꯊꯥꯖ ꯃꯁꯝꯗꯨ ꯇꯩꯊꯣꯛꯅ ꯃꯅꯤꯡꯊꯣꯡꯗꯒꯤ ꯆꯪꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯃꯁꯝ ꯇꯩꯊꯣꯛꯂꯤꯕ ꯐꯤ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯨ ꯊꯣꯡ ꯃꯄꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ꯫ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯑꯃꯨꯛ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯃꯄꯨꯔꯣꯏꯕꯗ ꯏꯁꯤꯡꯗꯨ ꯈꯤꯛꯄꯤꯔꯝꯃꯤ꯫ ꯊꯦꯝꯕ ꯏꯁꯤꯡ ꯈꯤꯛꯂꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯃꯥꯡꯗ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯝꯅ ꯈꯔ ꯆꯠꯊꯣꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯏꯉꯛ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯩ꯫ "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯊꯣꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨꯕꯣ?" ꯊꯦꯝꯕ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯂꯠꯂꯤ ꯇꯧꯔꯒ ꯅꯪ ꯁꯤꯗ ꯆꯪꯂꯛꯑꯝꯕ꯭ꯔꯣ?" ꯊꯥꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯅ, "ꯀꯩꯅꯣ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯅꯤꯡꯒꯤ ꯕꯥꯠꯔꯨꯝꯗ ꯂꯩꯔꯨꯏꯌꯦ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯤꯗ ꯆꯪꯂꯛꯄꯗ ꯇꯥꯃꯣꯗꯤ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯂꯒ..." ꯊꯦꯝꯕ ꯏꯉꯛ ꯉꯛꯅ ꯃꯥꯅ ꯉꯁꯥꯏ ꯇꯥꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯊꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯊꯦꯝꯕꯅ ꯁꯨꯝ ꯎꯪꯂꯒ ꯂꯩꯕꯗꯨꯗ, "ꯀꯩꯅꯣ ꯁꯨꯝ ꯎꯪꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤꯗꯤꯕ ꯌꯥꯔꯦ, ꯎꯪꯉꯒ ꯂꯩꯔꯅꯨ꯫ ꯉꯔꯥꯡ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯆꯥꯔꯔꯣꯏꯁꯤ꯫ ꯄꯨꯡꯁꯤ ꯌꯧꯔꯦ꯫ ꯆꯥꯛ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯤ꯫ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯗꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯉꯝꯂꯔꯣꯏ, ꯃꯥ ꯁꯦꯟꯅꯕꯗ ꯑꯩ..." ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯕꯣꯏꯇꯣꯟ ꯆꯍꯤ 3 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯥ ꯁꯦꯟꯅꯕꯗ ꯃꯃꯥ ꯃꯄꯥꯗꯨ ꯊꯕꯛ ꯑꯋꯥꯕ ꯑꯃ ꯁꯨꯕꯗꯒꯤ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯥꯖ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯈꯨꯕꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇ ꯁꯨꯖꯤꯟꯖꯩ꯫ "ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯍꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯍꯧꯒꯠꯂꯛꯑꯦꯕ꯫ ꯅꯄꯥꯅꯆꯥ ꯂꯩꯃꯤꯟꯅꯔꯣ, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯊꯥꯖꯁꯨ ꯃꯁꯝꯗꯨ ꯀꯥꯕꯛ ꯍꯥꯠꯇꯨꯅ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯃꯊꯃꯣꯏꯗ ꯊꯝꯖꯤꯟꯗꯨꯅ ꯐꯥꯊꯔꯒ ꯃꯆꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤ꯫ ꯕꯣꯏꯇꯣꯟꯅ, "ꯄꯄꯥ, ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯑꯆꯥꯄꯣꯠ ꯆꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ?" "ꯉꯁꯤꯗꯤꯅꯦ, ꯃꯃꯥꯁꯦ ꯌꯥꯍꯧ ꯊꯦꯡꯉꯦ꯫ ꯑꯗꯨꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯂꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯆꯥꯔꯁꯤꯀꯣ?" "ꯃꯃꯥ ꯌꯥꯍꯧ ꯊꯦꯡꯉꯤꯗꯣ ꯑꯩꯗꯤ ꯈꯪꯉꯤꯉꯣ꯫ ꯉꯔꯥꯡ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯃꯁꯝꯗꯣ ꯁꯨꯃꯥꯏꯅ ꯐꯥꯔꯒ ꯆꯪꯂꯛꯏꯕ꯫ ꯑꯗꯨꯒꯅꯦꯀꯣ, ꯃꯃꯥꯗꯣ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ꯫ ꯑꯃꯨꯛ ꯀꯞꯄꯦ, ꯑꯃꯨꯛꯁꯨ ꯅꯣꯛꯂꯤꯕ꯫ ꯋꯥꯁꯨ ꯄꯪꯉꯥꯡꯗ ꯉꯥꯡꯖꯥꯠꯅꯤꯉꯣ." ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯝꯂꯤꯕꯗꯨ ꯊꯦꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯕꯅꯣ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯊꯥꯖꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯣꯟꯗꯤ ꯑꯣꯟꯊꯣꯛꯇꯕꯤꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠ ꯁꯥꯟꯅꯩꯗꯨꯕꯣ? ꯍꯩꯅꯗꯦꯀꯣ꯫ ꯀꯔꯤꯅꯣ ꯂꯧꯒꯗꯧꯕꯗꯨ ꯀꯣꯛ ꯂꯧꯔꯒ ꯆꯠꯈꯣ꯫ ꯑꯉꯥꯡ ꯃꯊꯟꯇ ꯃꯄꯥꯟꯗ ꯀꯨꯏꯅ ꯊꯝꯒꯅꯨ." ꯊꯥꯖꯅ ꯋꯥꯗꯨ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯀꯣꯜ ꯂꯤꯛꯁꯤꯡꯗꯨ ꯑꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯀꯣꯜ ꯑꯃꯁꯨ ꯇꯥꯈꯤ꯫ ꯊꯥꯖ ꯊꯥꯎ ꯉꯧꯕꯒꯤ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯇꯕꯅꯤ꯫ "ꯐꯖꯅ ꯇꯧ ꯌꯥꯗ꯭ꯔꯣ? ꯆꯥꯛ ꯂꯣꯏꯗꯧꯔꯦ, ꯑꯉꯥꯡꯗꯨ ꯄꯨꯁꯤꯟꯕꯤꯔꯛꯑꯣ." ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯀꯣꯜꯁꯤꯡꯗꯨ ꯑꯗꯨꯝ ꯑꯣꯠꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤ꯫ ꯊꯥꯖ ꯑꯦꯟꯁꯥꯡꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯒꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯃꯄꯥ ꯃꯆꯥ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯊꯥꯖ ꯑꯦꯟꯁꯥꯡ ꯑꯣꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯁꯨꯃꯥꯡꯗ ꯅꯣꯛꯈꯦꯗꯅ ꯁꯥꯟꯅꯔꯤꯕꯗꯨ ꯊꯥꯖ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯊꯥꯖꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯀꯣꯜ ꯂꯤꯛꯁꯤꯡꯗꯨ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ꯫
मधु उबद थाजा पुंगमखरे ममितु चफुमुक लाउना मागा सफम मानवी अनुदा मुन्ना येंगदुना लेख्रे लाउबसु ngamda masadu पुंपंग कासिंगबुम ग्यान तासिलक्त्रे थेंबा मचानुपागा सानरंबदगी कोलिक सुम ताबगी मकोल ताबदा कइनुनि कोलिक सिंगसु मकोल याम थोइदा हेलोरबु जादने असी हाइदुना मचानुपाबु पमलगा इमुंगदा चंगलई थेंबा चाखुमदा चंगलकपददी कोलिक सिंगदु इचाई चाइरगा तारगा लेरमी अदुगा मागी नुपीदी मची लेंगदना उयुंगुमना लेप्तुना माइकई अमदा येंगदुना लई थेंबा थाजना येंगलिवा माइकई दुदे येंगलुई करिसु लेबु उदे मनाक्ता चंगसिंदुना थाजबु कौवी अदुबु करिसु होइमाई हाइदना येंखिबा माइकईदा मिटफम होंगदना अदुमक लेरी थेंबना थाजगी लेंजुमदा पाइदुना कन्न कौरुई थाजा खंप्रे खंगना कन्न लाउरुगा मपुरोइबु लाक्तना इंथोरई थेंबदु खोंफम चाहौदबदगी अंगांग पमले अंगांगदु सोक्तनवा हाइदुना अंगांगदु बुंगाकनवा होनवदा थोंजिंदा मकोक्तु येसिली थेंबा येसिनखिबदुदा ngaihakti tarang chatli thajasu mana iluvadu mapuroivani khanglakpada pakhatna mapuroivana taduna leiwa duda amuk chenchilai thembasu makoktu yesinkhibada khara soklaba male I khara thokpadu makhutuna thenglaga yengi thaja madu uvda amuka hena pakhatkre pakhatna tamo ai tasingna khanghodre ai gyan tahodre ai soikhibane थेंब कशु हाइदे थाजसु ngaihaktuda gyanmen tade mapuroivgi manakta kaptuna leiriwa angang du faw lokhani khangdakai masu gyanmen tadana pangang dangangli thembasu mana wangang bagi tanjaga amata pidakai nganga leivduda khon khara kalapna थाजा wangang lambadagi japlepi wangang bagi mayadu karga leivdu umsinde mapuroivda munne yenglei se ai waige kasu tode nang wayam nganglano ikokse yam ngawre angang sisu kapana lore warani amta pamkhatlo aisu hawatke aduga hidam ta hapusilaw थाजा मचाना सिथसिदा कप्लिवदु ज्ञान खंगलाग्लाई मासु पाखतपै कैबोय माना उख्रिवसिंग मपुरोइवदा इंथुखिफसिंग लाले हाइदुना वागा मरी मखोंग समनदना पंगांग दंगांखिवनी पाखतपगा कीवगा पुलगा अंगांग कपगा तावनते ngaihaktuda thajana kapliba machadu pamkhalaga themi aduga mapuroibagi manakta laktuna asokpadu hidak taibiri hidak taina taina थाजा मपुरोइवदु अमुक सावरकद्रा सुकी माना हाइदोरिवदु थवा साबिरोइद्रा हाइना अमुकसु खल्ली याम तपना तमो हाउ आई वामता हाइगे हायो थाजना तपना मखा तारई ऐसु हाइरोइगे तमलरोइगे खनबने अदुबु ngamdre सुम हेंजिलक्लदि फत्तबा ओइरपसु याय वासे तानासे हाइबनि को aina haibana khakchumi haibadi lekte ngarang dagi yamside hek lakpadagi amukta ingonda phawraktaba hainadaba kaya singasya hanjin phawrakli aina thengnaribase wakhalnara haibadudi aisu amu khali adubu kari no khangdaba aigi isada amu phawriba mitte uriba singse ai kitangdi chingnaiye yumse karigumba amadi leiramgadaba male aduna tamoda aina hairiba singse thajabidrabasu kaisu kaiba leite aina khanbada karigumba aina chingnariba asi chumlamba thoklabadi tamo icha thoi amadi aikhoi ani soidana khudong thiba nangani aduna ngalingai sida maiba amatangdi tananinge themba thajana hairaklibududa thajada munne yengjei masu karigumba kharadi thengnakhrabanina wa makha tarai Bang, aisu khangi nangda nate aisu thengnakrabane ainadi nangna wakaya haibda aina thajadabagi nangona ngangbiribani hojikta isada thengraba kantada khangle aise asumba laitinsi kaya thajarudabani adubu hojikti ai pumnama khangle yumse karigumba kharadi soidana leiramgani haiba phare masigidi khanglasi maiba afawa amadi lai haibani hayang ai school chatpada changlamage thajan waitana as
ꯃꯁꯤꯁꯨ ꯈꯪꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯔꯤ꯫ ꯊꯥꯖꯅ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯁꯤꯜꯂꯒ ꯀꯥꯗ ꯃꯆꯥꯅꯨꯄꯥ ꯏꯔꯨ ꯂꯨꯕ ꯂꯣꯏꯕꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯀꯦꯅ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯝꯂꯝꯕ ꯂꯤꯛ ꯑꯗꯨ ꯎꯔꯛꯏ꯫ ꯊꯥꯖ ꯁꯨꯝ ꯆꯪꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯅꯥꯛ ꯌꯧꯔꯛꯏ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯥꯖꯒꯤ ꯁꯛꯐꯝꯗꯤ ꯇꯥꯗꯦ꯫ ꯁꯞꯇ꯭ꯔ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯅ ꯆꯪꯂꯛꯂꯤꯕ ꯊꯥꯖꯗ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯥꯖꯗꯤ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯗꯦ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯅ ꯊꯝꯂꯝꯕ ꯂꯤꯛ ꯑꯗꯨ ꯈꯛꯇꯗꯅꯤ꯫ ꯃꯥꯅ ꯂꯤꯛ ꯑꯗꯨ ꯂꯧꯈꯠꯀꯦꯅ ꯃꯈꯨꯠꯇꯨ ꯂꯥꯝꯂꯛꯏ꯫ ꯂꯤꯛꯇꯨ ꯍꯦꯛ ꯄꯥꯏꯔꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯒꯤ ꯃꯈꯨꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯆꯥꯅ ꯃꯉꯣꯟꯗ ꯀꯣꯜꯂꯒ ꯃꯤꯡꯁꯦꯜꯂꯣꯝꯗ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯂꯧꯕ ꯂꯥꯛꯂꯒ ꯁꯤꯗ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯏ꯫ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯍꯪꯏ꯫ ꯃꯃꯥ, ꯑꯁꯤꯗ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯕ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏꯕ꯫ ꯊꯥꯖ ꯃꯆꯥꯅ ꯇꯝꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯃꯃꯥꯅ ꯄꯥꯛ ꯐꯨꯒꯦꯅꯦ, ꯏꯆꯥꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ? ꯊꯥꯖ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯃꯆꯥꯗꯨ ꯄꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯊꯥꯖ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯌꯨꯝ ꯃꯊꯛꯇꯨ ꯎꯅ ꯁꯥꯕꯅꯤꯅ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯤ꯫ ꯌꯨꯝ ꯑꯔꯤꯕꯒ ꯑꯣꯏꯔꯦ, ꯀꯨꯏꯅꯒ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯃꯣꯠꯁꯤꯜꯂꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯁꯦꯡꯅꯕ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯊꯛꯁꯤ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯦ, ꯀꯥꯕꯛ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯝꯕꯤꯔꯝꯂ ꯃꯥꯜꯂꯦ꯫ ꯊꯥꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯃꯣꯏꯁꯤꯕꯣ, ꯃꯈꯥꯗꯅ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯤꯕ, ꯑꯗꯨꯒ ꯃꯊꯛꯁꯤꯅ ꯋꯥꯏꯀꯛ ꯁꯤꯠꯂꯒ ꯊꯝꯂꯝꯃꯤꯕ ꯖꯥꯠꯂꯥ? ꯃꯤꯔꯥꯡꯁꯨ ꯑꯃꯠꯇ ꯀꯟꯊꯣꯛꯂꯝꯗꯦ꯫ ꯑꯁꯤ ꯃꯤꯔꯥꯡ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯂꯣꯏ ꯁꯦꯡꯕꯗꯤ ꯉꯝꯂꯣꯏꯃꯤ꯫ ꯀꯥꯅꯤꯅ 2-3 ꯈꯛꯇꯪ ꯑꯣꯏꯔꯗꯤ ꯐꯕ, ꯂꯩꯅꯔꯕꯁꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯒ ꯊꯝꯕꯁꯤꯅꯗꯤ ꯐꯩꯗꯅ꯫ ꯍꯣꯏꯗ, ꯀꯣꯟꯅ ꯅꯍꯥꯟꯒꯤ ꯃꯤꯈꯩꯗꯨ ꯀꯧꯔꯒ ꯑꯃꯨꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ, ꯊꯕꯛ ꯑꯇꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯊꯥꯖ ꯉꯥꯡꯗꯅ ꯁ꯭ꯇꯦꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯆꯪꯗꯨꯅ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯁꯨꯝꯆꯤꯠꯇꯨꯅ ꯇꯞꯅ ꯀꯟꯊꯕ ꯍꯧꯔꯛꯏ꯫ ꯃꯅꯨꯡꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯁꯨꯝ ꯀꯟꯊꯔꯛꯄꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠꯇꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯊꯥꯖꯁꯨ ꯑꯉꯝ तांदुना कन्ना चिंगी। माना सुमचित्तु चिंथवदा करिनो खंगदबा पोचै खर तारई। मदु उबदा थाजा खंप्रे खंगी। तारकलिबसिंग अदु हेक उबदा अकीबगी मओंगनी। मी अमगी मितमदा येंबदा यामना किनिंगाई ओइबा लाइफदिवी अमगा लाइगी ओइबा पोचै खरगा करिगुंबा अमना योमलगा लेरंबा अदुदा पुलप तारकपनी। पोचिंगदु हेक तारकपगा थाजदा नुंसिना साफु कन्ना हुमजिल्लमलगा थोंगलोमदा पाइथोखी। थाजा नुंसिना हुमलमलगा पाइथोखीबदुगी माइकैरोमदा येंगली। अमुक मखादा तारिबा पोचैसिंग अदुदा येंगलई। थाजा तारिबदु येंगलगा अमुकसु की अमुकसु येंगनिंगम्मी। सक्फम कायरवी लाइफदिवी अदुसु थाजदा यामना मुन्ना येंबगी मवोंगदा लैबदुदा थाजा संगसिनबसु ngamde। तंजादुदा थंगनबगी कादगी मी चटपगी मखोल तारई। थाजा तारिबा पोचकतुदा येंगलमबदगी खंप्रेक खंगदुना तारकलिबा खोंजेल अदोमदा येंगथोरई। तारिबा मखोलदु अदुमक ताय थाजसु पाखतपा हौरई। कनानो हाइना खंगनिंगबसु पोगलई। चलंबदु लेपलगा कन्ना चेनबगी मखोल अमुक तारई। थाजा मसादु हुमांग अनपी कांगले। का मनुंगदा चेनबदौनसु तौई। अमुकसु चेनबदु लेपलगा नहेरगा मुरुम मुरुम सोलई। थाजा माना लेरमलिबा कादुदगी थोरक्तुना थंगनबा कादुगी थोंगदुदा मनादु नपसिलगा करिनो हाइदुना मुन्ना तानबा खोटनै। मुरुम मुरुम सोलंबदगी जब लेपख्रे अमुक मी अमना चटपदौना अमुक तौरक्ली। थाजसु मसी लेंगदा अदुम तानबा खोटनरी। इखंग खंगहौदना थाजना मनादु नपसिलगा तारिबा मपा अदुदा चप चाना नुपी अमगी खोंजेलदा कन्ना लाउसिलई।
ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯏꯊꯣꯔꯛꯏ ꯃꯁꯥꯗꯨ ꯀꯤꯕ ꯄꯥꯈꯠꯄ ꯄꯨꯟꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ ꯃꯄꯥꯟꯗ ꯊꯦꯝꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯤ ꯊꯦꯝꯕꯁꯨ ꯊꯥꯖꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯪꯉꯤ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯊꯦꯝꯕꯒꯤ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯊꯦꯝꯕꯅ ꯊꯥꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯥꯈꯠꯂꯤꯕꯗꯨ ꯐꯥꯊꯕꯤꯔꯤ ꯕꯣꯏꯇꯣꯟꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯤꯅ ꯀꯤꯅ ꯌꯦꯡꯂꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯀꯤꯔꯨꯞ ꯀꯤꯔꯨꯞꯁꯨ ꯇꯧꯔꯤ ꯊꯥꯖ ꯃꯁꯥꯗꯨ ꯈꯔ ꯅꯦꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯀꯤꯕꯗꯤ ꯍꯜꯂꯝꯗꯦ ꯃꯔꯣꯜ ꯃꯔꯤ ꯁꯨꯗꯅ ꯉꯥꯡꯂꯛꯏ ꯇꯥꯃꯣ ꯌꯨꯝꯁꯦ ꯑꯩ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ ꯁꯦ ꯐꯖꯅ ꯍꯥꯏꯌꯣ ꯊꯥꯖ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯃꯥꯅ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯦꯝꯕ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯔꯦ ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯃꯃꯤꯠꯃꯛꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯁꯦ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯗꯪꯗꯤ ꯈꯥꯡꯂꯁꯦ ꯍꯌꯦꯡꯗꯣ ꯑꯩ ꯃꯥꯏꯕꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦꯕ ꯀꯔꯝꯅ ꯉꯁꯤ ꯈꯥꯡꯒꯗꯧꯔꯤꯕꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯔꯕꯁꯤꯅꯗꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯀꯝꯗꯧꯒꯅꯤ ꯇꯥꯃꯣ ꯑꯁꯣꯝ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯌꯦꯡ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯂꯒ ꯂꯥꯛꯑꯁꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯪꯕꯣ ꯏꯁꯣꯔꯕꯨ ꯐꯖꯅ ꯊꯧꯅꯤꯖꯔꯒ ꯈꯨꯔꯨꯝꯂꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏꯗꯁꯨ ꯈꯣꯏꯖꯨ ꯂꯩꯀꯝꯗꯣ ꯊꯥꯔꯝꯂꯁꯤ ꯊꯥꯖ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯀꯤꯅ ꯀꯤꯅ ꯆꯪꯂꯛꯏ ꯊꯦꯝꯕꯁꯨ ꯊꯥꯖꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯏ ꯃꯥꯅꯕꯨꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥꯖꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯃꯊꯛꯇꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯤ ꯊꯣꯡꯗꯨ ꯃꯇꯦꯛ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯌꯥꯆꯪꯂꯕꯅꯤꯅ ꯈꯔꯒꯁꯨ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯗ꯭ꯔꯦ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯉꯁꯥꯏ ꯊꯥꯖꯅ ꯊꯪꯅꯕ ꯀꯥꯗ ꯇꯥꯈꯤꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜꯗꯨ ꯊꯦꯝꯕꯁꯨ ꯇꯥꯔꯛꯏ ꯃꯤ ꯑꯃꯁꯨ ꯆꯠꯄꯗꯧꯅ ꯇꯧꯔꯤ ꯊꯪꯅꯕ ꯀꯥꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯆꯠꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯊꯦꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯌꯨꯝꯁꯤ ꯐꯠꯇꯕ ꯑꯥत्मा ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕ ꯊꯪꯅꯕ ꯀꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯤ ꯆꯠꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯆꯠꯄ ꯊꯦꯝꯕ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯒ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯃꯉꯛꯇ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯟꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯃꯅꯤꯡꯗ ꯆꯠꯂꯝꯕ ꯀꯌꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯦꯝꯕ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯃꯈꯣꯡꯗꯨ ꯊꯣꯡꯖꯤꯜꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯏ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯊꯦꯝꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯏꯃꯥ ꯊꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯦꯝꯕꯅ ꯂꯦꯞꯂꯤꯕꯗꯨ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯐꯝꯗꯅꯤ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯦꯝꯕ ꯈꯪꯂꯗꯨꯅ ꯃꯈꯣꯡꯗꯨ ꯃꯅꯤꯡ ꯍꯟꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯣꯡꯅ ꯃꯈꯥꯗ ꯇꯥꯏ ꯃꯥꯅ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄꯗ ꯉꯁꯥꯏ ꯊꯥꯖꯅ ꯆꯤꯡꯊꯔꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯅꯝꯁꯤꯜꯂꯨꯔꯦ ꯂꯥꯏ ꯐꯗꯕꯤ ꯑꯗꯨ ꯊꯦꯝꯕꯅ ꯃꯈꯨꯠꯅ ꯅꯝꯁꯤꯜꯂꯨꯕꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯆꯩꯅꯥ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯛꯏ ꯊꯦꯝꯕ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝ ꯍꯧꯅ ꯂꯥꯎꯔꯛꯈꯤꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯥꯗ ꯌꯩꯁꯤꯟꯕꯗꯧꯅ ꯇꯧꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯥꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯖꯩ ꯃꯥꯅ ꯃꯅꯥ ꯃꯦꯟꯁꯤꯜꯂꯤꯉꯩꯗ ꯃꯤ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯈꯤꯕꯗꯧꯅ ꯗꯨꯡ ꯗꯨꯡ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯏ ꯊꯦꯝꯕ ꯃꯗꯨ ꯇꯥꯕꯗ ꯊꯣꯡꯖꯤꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯦꯝꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯈꯥꯗ ꯊꯨꯅ ꯆꯦꯟꯊꯔꯛꯏ ꯊꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯃꯈꯣꯜ ꯍꯧꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ